अहानबदा मरुइबा पाउसिंग पिजरे Manipuri inak khulaba culture amasung tradition ase mafam amadi maong chana film da puthokpang ngamlabadi Manipuri cinema ase malem bithakta achawu mafam amang kanbang ngambani haina saknai raba film maker aribum syam sarmana phongdokre Maklang turagi marida saba tongan ba pickup dam ani kai kibadagi fayeng amasung masigi akoy bada leiba khul singit law pari lising anirok law panba kumdan naide All India Trade Union Congress AITUC Manipurna Bukhatkiba tongan ba demand taraga hundoi ase legang na tabi drabadi jail thalhallu haiba khongjang tangsinaba sem saban loire haina AITUC Manipur General Secretary L Sotin Kumar na phongdorli Mangkraba Manipuri internal sovereignty ase ngasisu adumok lengtana leramlabadi hauzik lamdam asida leidiba ethnic conflict sing asi leramdaba yai haina pambaina lichungba UNLF ki acting chairman Moirangtam Dongyaina phongdorli Amadi miyamgi ningtam lan asida thawai katkraba yawaloi singi mafamda ikai khumnam utuna athauba singi ningsing numit chahi asigi oinasu mapung fana pangthokre haina koireng na luchungba UNLF na phongdorli